ngasi nungtilfong kiba tongan ba paksi karagi collection miyam de khudol tamjige Kachin Independent Army na Myanmar gi Lungyon village tagi Naga Army gi miyoi taraga taruk Khutlai ga Konna Phakhre haiba nungtil paksi gi chifong ama oiriba Kangla pagdagi lakot chadaga tamjige tha asigi taraga nipan da Myanmar military junta gi matakta lan hauriba Kachin Independent Army na Myanmar gi Danai tutorial gi nungsup thangba sarukta leiriba Talu amasong Lungjon village maya da leiba Naga gi paripuri gi lam ama oiriba Chanara getagi NSNK YA gi Naga Army gi miyoi taraga taruk Khutlai ga Konna Phakhre thawong asi Kachin Independent Army na Naga miyam gi mathakta anoba lal ama lauthok libra haina hangladuna phajin kiba miyoi sing adu condition amatta yaudana athubada thadorakadabani haina Naga student organization thadorokpa chirola man hairi chirola sin makhata na hairi bana Kachin Independent Army na chathakiba thawong adu Naga sing gi patient amasung restraint adu state tawribra Kachin Independent Army na Naga sing gi mathakta khatna bahawbagi thawong asi akan mamong da condemn tawi phajin kiba Naga Army sing adu makoidagi phakiba Khutlai sing adu ga Konna atuba matamda condition amatta yaudana thadorakadabani karigumba phajin kiba Naga Army sing adu gi mathakta khudong thiba thokpa natraga thengtaba tawrabadi haktengnana ungkhatnaba asi hena chawthoknaba khotnaba thawong amani haina lawgani Kachin Independent Army na makhatana Naga sing da asawba ponanabagi thawong chathariba asina Naga sing amasung Kachin sing gi marakta santi amasung pamdaba thodok sing tholakpa tarabadi madugi daita punamba Kachin sing na pugadabani Naga sing gi dignity freedom amasung sovereignty da sing na bapirakpa sing kaidongnungda khangdun leiroi Kachin sing na makoina chathakiba aranba thawong sing adu chumthokani haibagi thajaba adu lei Aikogi miyoi singda nai taba amasung namthak tawbagi thawong sing asina kaidongai dasu santi purakpa ngamloi hainasu phongdorokli pawasina makata na hairibana Myanmar da military ku chathakraba matung Naga civilian sing maru oina mairoi gold mine workers employment amadi healthcare ge chathok chasin tawriba singda khudongsa dabu kaya mayoknari Myanmar da Kachin Independent Army amasung Naga sing gi marakta thoaningdaba thawdok kaya thokliba siga mari lenana mamang sahida laheptagi delegation ama takhet Naga village ta satuna Kachin Independent Army gi makok thongba official singa unaduna waroisin ama puraknaba honaki adubu lalolup asigi mekeidigi madugi ayaba adu pirakhide July 19 gi thawdok adusu breaking point ama oina leiriba Chanarada Naga Army gi mathakta ambush tawduna makoising adu phakibani hairi makha chatarakpada nungthil pausigi chifong ama oiriba kanglaipa ki mairagi editorial lokacharaga thamjige Bharat lengangna yongna tan yenbagi phibam chatharakpa tarabadi irang ase sungloi loisinba ngamloi hairi Manipur lengak sasan tawriba BJP sarkar ichau chauna leina Manipur da sathiraba kangluk ki irang thoktuna Manipur mai hauna chakle misi mina lepa leitana thorokliba kangluk ki irang ase mitai amadi Kuki community ani gi marakta thokpani haiba ase Bharat lengakna mayek sengna khangle adubu hojik pawba sathiraba kangluk ki irang ase loisinanaba hornadana Bharat lengak amadi Manipur lengak anina ningaidana leithokpagum tawriba ase yamna lali tasengbadi irang ase loisinanaba hornabada achaubo thodang lawgadoriba ase Bharat lengakni Bharat lengak ki luching purel oiriba Prime Minister Narendra Modi na mangjin thana songthoktuna kangluk ani gi luchingba sing amatto oina phaminaduna wari sanaduna kangluk ki irang ase loisinanaba hornapam thokpani Bharat lengakna bu thawai yaurabadi thokliba kangluk ki irang ase mikupta loisinba ngamgani hojik irang ase nongmagi hena kangkhalakpagum tawriba ase naronda nakal amada tongsinduna mai yangchinba yaurabra haibagi chingnaba leitaba natte Bharat lengangna chinga masung tam anigi leader sing kaubigadabani aduga leitana wari sanaduna matin manaw oibagi marakta yengthinaba thorokliba asegi horakpam thidoktuna irang ase loisinanaba honapam thoi tasengna hairabada Manipur gi lemaidagi mayai kaba drug marufangna muthanaba Manipur gi forest ki lamgi sarukta niyamlan Kuki singna paksana khunda leitabagi tabak tarakpa ase thingnabagi thabak paikhatuna imung kananaba honarakpa loinana Manipur gi lemaidagi mayai kaba drug marufangna muthanaba honarakpadagi kangluk ki irang ase thorakhibani haiba yai masimak center gi luchingba sing amadi Bharat ki miyamnasu mayek sengna khanglamgani haina lawi hairi adubu ngasidi kangluk ani gi marakta yengthinarakpadagi Kuki terrorist sing yausilaktuna ahanba oina me 3 dagi Churachandpur district ta kundaduna leiriba mitei singi yum paktakna mai thabagi thabak chatharakpada natna nomai kapsinduna mitei ke hatpagi thabak chatharaki hairiba ka henba terrorist ki thawng asidagi kangluk ki irang ase khangsaw thorokibadagi ngasidi leitadaba Manipur ama haibadu oirakibani yamna ngaklibadi kangluk ki irang thoktuna Manipur mai hauna chaklaba matam asi pawbada India gi Prime Minister Narendra Modi na karigumba wafam amata phongdoktana tumina leishiliba asni masi luchingba mapi mapa ama oibagi lichat natte Manipur ase Bharat ki charuk ama natte haibagi miyeng adu Bharat ki Prime Minister Narendra Modi na yenglabra haibasi Manipur miyamna chingnaba ama oiribani masigi mathakta Union Home Minister Amit Shah na Manipur da
लाक्तुना कांगलुक की इरांग असे लोशिननबनी हाइदुना निमित हुमी लेरंबा अदुगी कानब अमतसु ngasi फावबो फंगदना लेरि पुनमा असिना ताकपदि सेंटर की लुचिंगबसिंगना मणिपुरदा थोकलिबा कांगलुक की इरांग असिगी मतंगदा करिसु थौसादि हाइबदु ताकपनि हाइबदा हाइमनब थोकलोय पुनमा असिगी मथक्ता कांगलुक की इरांग असिगा मरि लेनना सेंटर ना ngak सेनबगी दमक्ता मणिपुरदा थाजिलकिबा सेंट्रल फोर्सिंगसु कुकी टेररिस्टिंग ताकथोकनब लोफम थोकपा थौदांग अदु लौखिदबनि लोइनना सेंट्रल फोर्सिंग मरक्ता मिचंग मिखाई नाइना कुकी टेररिस्टिंग मिचंग चंगदुना मिटेगी युम्मै थाबा मिचम मिटैदा नोमै कापसिनदुना हापगी थबक फावबा चथरकले हाइना मणिपुर मियामना फोंगना लाउनरखरबा लैखरबनि लोइनना पैरामिलिटरी फोर्स अमा ओइरिबा असम राइफल्स मणिपुरदगी चटख्रो हाइबा खोलाव मणिपुर मियामना लेप्तना लाउरकलिबनि मदुना मणिपुरदा सेंटरना थाजिलकलिबा सेंट्रल फोर्सिंग लोफम थोकपा थौदांग अदु कांगलुक की इरांग असिदा लौदे हाइबासिमदि मयेक सेंगना ताकले मदुना मणिपुर की हौजिक मणिपुरदा पीआर लेंगाक ससन लैरबसु इरांग असि लोइसिनबा ngamdre loinana anauba lengak ama semnaba BJP gi MLA masing suna leidabasu amatto oina punchinduna lengak semba ngamdana leire BJP gi MLA gi marakta luchingba munnabagi lan phongna horakle haiba khanglabasu central gi luchingba singna miyeng changduna amatto oina punchilanba ngamdre center na kuma yengmagum yengduna laithokle haiba se mayek sengna takle haiba yai manipurda thokleba kangluk ki irang ase loishinduna manipurda santi purakya hairabadi india lengak na athuba matamda miyeng changduna yengthina riba kangluk ani asigi luchingba sing फामिनदुना वरी वताई सनरबा मतमदा यामना लाइना लोइसिनबा ngamgani मदु नतदना भारत लेंगा की लुचिंगबसिंगना योंगना तन येनबगी मओंगदा मिटै अमदि कुकी कम्युनिटी अनिगी मरक्ता लीला सनदुना लैबा तारबदि कांगलुक इरांग असे कैदोंनुंगदसु लोइसिनबा ngamloi हाइबसे मणिपुर लेंगाकना खंगना थबक तौबा ताई हाइरि मखा सतरकबदा नुंथिल पाउसे की चिफोंग अमा ओइरिबा वयल कतिदगी लखोचरगा थमजगे नागा बन की मयोक्ता काउंटर इंडेफिनिट बन तौगदौरी फुड हिल्स नागा कोऑर्डिनेशन कमिटी FNCC ना जुलाई 19 कौखिबा मतम कक्तबा बन्ना कुकीसिंग चतोक चसिन तौबदा खुदोंचादबा मायोकनालिबा से पुंग कुनमरी की मनुंगदा कोननबा थरंग लखत्रबदी कुकीसिंग नमना खुंदाबा मफम पुनमक्ता काउंटर इंडेफिनिट बन कौरगनी हाइना कुकी मचा अनिना कांगपोकपी की DC दा अइब चिरोल पिसिननो वकटख्रे लालबॉय की गेना मसोंग हाउनियो दोंगेल कौबा कुकी अनिना खुयेक पीदुना कांगपोकपी डिस्ट्रिक्ट की DC द पिसिन किबा चिरोल अदुदा हाई कांगपोकपी अमसुंग चुराचांदपुर डिस्ट्रिक्ट की मनुंग चना डिस्ट्रिक्ट अनि की मरक्ता तोयना चतोक चसिन तौदुना लाखी अदुबु जुलाई 19 दगी FNCC न कौखिबा मतम कक्तबा बन्ना मरम ओइरगा मियाम की चतोक चसिनदा चाउना खुदोंचादबा मायोकनाले हिरम असिगी मतंगदा लेंगा की मरी लेनबा अथॉरिटीज सिंगना अखन्नबा मियंग चंगबीदुना मियाम की खुदोंचादबा सिंग कोहननबा थौरांग लखटपियु पुंकुन मरी की मनुंगदा अखन्नबा थौरांग लखटुना मौसागी मतौगम डिस्ट्रिक्ट अनि की मरक्ता मियाम अथिंग लेतना चतोक चसिन तौबा यहंद्रबदी मणिपुर की कुकी सिंगना नमना खुंदारी मफम पुनमक्ता काउंटर इंडिफिनिट बन तौनबा सम सारे हाइरी मरक असिदा कुकी सिंगना खुंदाबा मफम सिंगदा FNCC डाउन हाइना लाउदुना रेले चटख्रे हाइरी मखा सतरकपदा नुंथिल पाउसे की चिफोंग अमा ओइरिबा कंगला पाउगी इडिटर लोखचरगा थमजगे खैरमबन कैचल मनुंग लु नाना थमनबा तोंगानबा लो सेमो हाइरी खैरमबन कैचल मनुंगदा दुकान फमलिबसिंग अमदि स्ट्रीट वेंडर सिंगना लंबी मयाइदा अमदि खोंग लंबीदा परम कायना पोचै थमजिनबा सजिनबा अमदि पोटफम फमजिनबा सिंग मतम सांगना कंट्रोल ngamdana लेरकिबदगी कैचल की मसक थियले लोइनना ट्रैफिक जाम ओइबगी अवाबा मयोकनरी कैचल मनुंगी टोंगान मफम सिंग चेथी चेगुम फताउती सिंग पैसिंदुना थंबदगी अपुम असागी मनमना कैचल मनुंगदा लालोन इटिक तौबा सिंग लैबा मसुंग कोइबा लाकपसिंगी मफमदा लैना तिना नाननबगी अचौबा मरम ओहले कैचल मनुंगी दुकान होटल अमदि लुकमाई पानबी यावना स्ट्रीट वेंडर सिंगना मखोइना निमित खुदिंगी सिजिनबगी आरेम अखाक चिथी चेगुम मना मसिंगी मकुम सिंग मची मचीदा मतम सांगना पैसिंदुना थंबदगी अपुम असागी मनम अमदि चेंथरकपा मही मनाई सिंगना कैचल असि मतम सांगना अचौबा लुखा कोंगा पंककनदुना लेरकली स्टेट असिदा मतम मतम की लेंगाक की मतमदा इम्फाल मनुंग मतम पुनमक्ता तरू तनानबा अमदि इसंगदा संगबा मफम ओहेननबगी पंदमदा लौखिबा स्कीम सिंग अमत माइपा अनबा ngamdana लेरकली लेंगाकना ngahak ngahak की ओइबा थौंग थौसिल की थबक खुतौ चथबदगी कैचल मनुंग लु नाना थंबा ngamdana लेबगी मथक्ता कैचल मनुंगदा लालोन इटिक तौरिबा सिंगना लेंगाक की पुलिस की मथक्ता लेदुना खुशी रसी चथदुना लेरे अदुबु हौजिक लेरिबा PR लेंगाकना कैचल मनुंगी फुटपाथ पोलम चैरम पैसिंदुना पोट चै योनबा अमदि परम कायना सजिनबा सिंग तकथोकलगनी हाइना अककनबा मतम थाबदगी मसा मसाना खंगना लौथोकबा हौरे DC इम्फाल वेस्ट ना कैचल मनुंग लु नाना थमनबा अमदि खोंगना चटपा मियोय सिंग मनिंग तमना चटपा
ngamnaba lokhalakliba khongthang mapung phanaba ngasi July 12 Mahut Department param kaina footpath potchai thamba amadi dukan chingi mamangda tapthaba sing takthokpa haunaba matam thakiba adu mai paknaba honau loinana Imphal manung amasung akoibagi phibam matam punamakta taru tananba phibam ohenanaba policy semdana policy adu lo oina chan ahananaba honau kaithel manung amadi masigi akoibagi masak phajahananaba lengakna lakhotpa thaurangi mayokta leiba lalon itik tawasingbu oiro natraga leiba lakpasingbu oiro makhogi mathakta logi oiba cherak piyu lalon itik tawasing natraga leiba masung koiba lakpasinggi maraktagi chithi chigum lapoi makhu mithai churut matekna chingba thadaram sing thengnabada pharaga logi oiba wakong sel natraga pharaga kaisum sangda thambagi cherak pirabadi matam punamakta taru tananba mafam ohenba ngamgani lamdam asigi miyamgi marakta lunana leibagi hainabi leitaba amadi lunana leibagi kanaba sing khangdaba miyoi singna parak kaiba maongda miyam tinba mafam singda mochin bagi thabak chathaba thengnabada cherak piba tarabadi lunan bagi hainabi leirakani airam mangkaichel manungda nattana tampaki tongan tonganba district singda leiriba kaithal sing amadi miyamna chatok chasin tawriba mafam singda mafam sadana amot akai hundokpa natraga thadaba sing pharaga cherak pibagi thabak lokholabadi lamdam asi lunanba mafam ohenba ngamgani lunan baibasi chakotpagi khudamni chinda phajaba wangangba aduga thamoi sengdrabadi tawjariba thabak sing mai pakpa ngamloi hairi makha satarakbada nungthil pawse gi chifong ama oiriba pawning kholgi editre lokot charaga thamjage manipur miyamgi punchi kadomda haiba wafam thamjage manipur miyamgi punchi hingnabagi lanphamda asuki matik ware lenga ki thabak inkhang tohoba miyoi khar tamakni hingbagi mahau khangna leiriba ase kumza 2023 gi me ahum digi thokliba Kuki gi lan asina mitai maitai purum amata national highway sing amadi maru oiba lambi amata chatpa yadana leirikli masina hana lalon itik tawduna hingjaramba miyoi kaya karisu tawba yadana leibana sandan lambi hongbada tarakli ben tawduna passenger service tawduna imung manung puramba miyoi kaya lambi amata chatpa yadabana service lepkhre asuk kuiraba chahi ani helaba manipurda thokliba irang asina similonda amadi chakhot thorangi hiram kayada akaiba thokliba manipur gi irang ase laksinanabagi dama India government na manipurda PR thamliba asi chahi asigi February ahum dagini adubu PR hek lakpaga ain yadabum ongda pairiba khulai lengakta pikhalakadabani haina laukthokpadagi tampaki khulngakpa singidi ayamba khulai lengakta pikhatkre adubu Kuki gi mekaidagi makhoigi separate administration phangdri phawba khulai thingatloi haiduna phongna haikiba laikhre masida India government na karisu tawba ngamdana hojik phawba leiri chinga masung tam haiduna ani thokna lengak ama leirabra haibasi hangba yaba wahang ama oirakli PR lengak leibanina Kuki singna pangtau tawba ngamloi khalambani adubu PR lengak asina karisu tawba ngamdre asigumba kaya asidagi manipur gi miyam hiram khudimakta sothana leiri potchagi mamalsu asuki matik wangbana nongmagi sura nomlaga hingjaba miyoi kaya wabana makokta khut hamnare thogliba lana sina manipur gi miyam awabana kham thenglaba phawba ngasigi miyam gi mihut oiriba MLA sing ponchinduna India government ta khong thinduna solution ama puraknaba hotnaba tai natrabadi manipur miyam gi punchi kadomda leiribagi haibasi soidana hangnaraklagani hairi